Loyalam E-PAO tabi bakutima po hitram susmitana namitangi po pizari aham da pantabi headline. Dalida came to Ruba BJP MLA Singh Halaknaba Hourakhre popular government ama athubada thamnaba ingi pirakle haina MLA Singh na phongdorakli. Kuki Jo Singh oina political solution ama purakpada mateng pangnaba Cotuna Meghalayagi CM da taksingkhre. Refugee amasung infiltrator anigi marakta tauna khenaba lei haina amesana phongdokhre. Dalida came to Ruba BJP MLA Singh Halaknaba Hourakhre popular government ama athubada thamnaba ingi pirakle haina MLA Singh na phongdorakli. State asida popular government ama lingnaba tha asigi maridagi former chief minister N Virena Luchingduna BJP central leader Singh unaduna ori sananabagidama Dalida came to duna lerakhiba BJP MLA Singh Halaknaba Hourakhre Athuba matamda Manipurda popular government ama lingnabagi positive oiba mongda ingit pirakhre haina ngasi Imphal da thulakiba BJP MLA Singh na permission ga unaba ama da phongdokhre nahan makai Dalida came to duna central leader Singh unarab matungasi nungthel Imphal da thulakiba MLA Singh adudi MLA Govindas Konthozam MLA Karam Syam MLA Dr Sapam Ranjan MLA Haikam Dingo amasung MLA Jaikishani ngasi nongmanini asida Dalida lehoriba MLA ayambasu thoraklagani adubu MLA kharadi central leader singa makhata unanaba Dalida namit kharani leithakigaba yai hairi ngasi Delhi dagi Imphal da thunglakiba MLA Karam Syamna airport ta permission ga unaba amada phongdokhibada handak Delhi da central leader singa unaduna ori sanakiba aduda mamangda pangthokiba meeting sing aduga khenaba mongda central leader singi makedagi athubada popular government ama lingnabagi positive oiba mong kaya ulakhi mamangi matamda di popular government ama thambagi matangda ningthina phongdokpa laikhidrabasu handak unakiba aduda BJP gi North East in charge Summit Patra amasung general secretary organization BL Santoski Makedagi Athuba matamda Manipurda popular government ama lingnabagi matangda yamna mayek shengna interest oiba wafam kaya thamlakhi masina maram oiraga state asida athuba matamda popular government ama leiragani habigi thazaba lei haiki Kuki Jo Singhi oina political solution purakpada mateng pangnaba Cotuna Meghalayagi CM da taksingkhre Manipurda hauzik oriba rajnitigi tang tadaba fibam amasung leiriba irang asigi warushin ama puraknabagi damak ground reality sing hakthengnana yengwa laklamkhiba NPP gi national president oriba Meghalayagi chief minister Konrak Samagi Manipur khongchat manungda Kotugi makedagi state asida hauzik leiriba crisis asiga mari lenana Kuki Jo Singhi oina matam chupagi oina chanagadaba political solution ama puraknaba honabada mateng pangbiu haina memorandum pisinduna taksingkhre Kotugi makedagi NPP gi president asida pisingkhiba memorandum aduda yauribadi crisis asiga mari lenana political solution ama puraknaba honadrabadi Kuki Jo community sing asi minority tribal group ama oibana makhatana awaba amasung khudong thiba kaya mayoknagani maramaduna Indian Constitution gi Article 239A gi makhada constitutional safeguard ama phanghanaba honabada mateng pangbiu amaromda kanglup ki irang asina maram oiraga Meghalaya da lanjena duna leriba Manipur gi IDP sing Meghalaya government ki makedigi ningthina loinariba adubigi damakta thagarpa phongdoi makhatana Meghalaya government ki makedigi IDP angang sing amasung patient sing adubigi damakta medical fee yaungna school gi fee sing kokthokpiu lanjel alaba imung sing gi house rent sing hanthanbiu loinana state adugi college amasung school singda IDP singi macha masu singna admission tongnabagi damakta document procedure singda hena komtho hanbiu lanjena duna leriba Kuki Jo khunja sing aduda electricity ising amasung security yauna nongna khunda laita hanaba honabada mateng pangbiu habigi demand sing yauri refugee amasung infiltrator anigi marakta chauna khenaba lei haina amisana phongdokhre Refugee amasung ainkana lona thupna changlakhiba infiltrator anigi marakta chauna khenaba lei English singani shubna tarmathoi gi census ta Assam da Muslim gi missing chada kunmapan hengalakhiba asi lona thupna changlapa sing adu yaudrabadi oithokloi West Bengal gi oinasu decade amagi oina population growth chada nifu aduga district kharadana chada humdra hengalakhiba si infiltrator sing aduna ni haina Union Home Minister Amisana phongdokhre Bihar da electoral roll singi oina Election Commission of India na special intensive revision chathariba aduga mari lenena Union Home Minister Amisana haikibada labak asida infiltrator singna chada kunthra yauna lona thumna changsilakhiba asigi maram kayamarum lai
Jharkhanda Bangladesh ki changsilakeba infiltrators singna maram oiraga tribal population asi hanthare border roads sing sanitize toba habisi Election Commission of India gi mathoni electoral roads sing special intensive revision chathabagi thabagasi English amaga chamapan yankhai mathoi dagi hona pangthotuna laklibani adubu Congress na masida yaningdaduna protest thariba asi makhoi vote bank singmangani haina kibadagidi karigumba problem lebatarabadi protest march tawbagi mahutta court chalu Bihar gi special intensive revision asi Supreme Court monitoring tawribani Election Commission of India gi maikaidagi leriba voters sing adu lebagasi gi maru oiba natraga atopa lebak singdagi lakra haina hangba asi makhoi gi mathoni haina su fangdorakli Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu Makhan Liangmai Naga Village tagi Kangginlan Chongloi Koba ama phaki haina Cotuna haribadu yumpham yaude haina phangdorakli Kotugi Maikadegi Kangginlan Chongloi Koba ama Makhan Liangmai Naga Village tagi Hourakhre haribadu yumpham yaudaba aranba pauni haina Makhan Village Authority na thadorok Cherolamana hari Cherola sina makatana haribana Kangginlan Chongloi Koba mioi ama Hourakhre haba thodog adugi pau hek tabaga Makhan amasung masiga thangnariba khulsingda athubada statement thokna mifami puncha thakibagi thong adu akanwa mongda condemn tawki Travel tradition gi matung ina manak nakpa khul amada pamdaba thodok sing thokpa tarabadi victim party aduna local land owner natraga village authority gi manakta laktuna mateng pangnaba natraga thodog adugi matangda achum aran khangdonaba lakadabani adubu Cotuna hariba thodok adugi matangda di ngasi phawa victim family community leader natraga mari lenaba individual amata makhan khulda lakpa leitri adubu thajaba yaba paw amanadi Cotuna hariba Kangginlan Chongloi hariba mioi asi army gi ROP team amana chingnabadagi detain tawraba matung Sekmai police station da sinaki Sekmai police na makhatana Saparmaina police station da sinaki haina mari lenaba authority dagi confirm tawre adubo hariba thawong asi oiduna su Kotugi maikadagi makhatana aranba statement kaya thokduna mioi adu makhandagi faraga khurkhulda pukhre haina mara stiki Hariba maral asi pumla lalaba amasung daita yaudaba thawongni makhatana Kotugi maikadagi buffer zone singda henba security thamnabagi wafam thamnana pukhlaki adumapu Makhan Liangmai Naga community gi maikadagi di Manipurgi chingkhong chingya da leriba Naga khul single lona lamdam asida Kanglup ki irang thoklakpa hek horapadagi neutrally oina maintain tawduna lakli hariba matam asigi matungda Naga community gi miyoi singna community khunimakta miyoibagi oiba mateng sing piduna lakli loinana makhoi gi territory da athingba yaudana amadi asoi angam thokhandana ba chathok chasin tawbagi ayaba piduna lakli community ani gi maikadegi goodwill amasung neutrality oiba mongda thabak tawrabasu akhanaba group amana leptana mingcha thena bohonabagi thong asi laibak thibani amasung masi yaba ngamloi haina su phangdorakli Assembly ki Speaker Hanagi CM ikai khumnadaba Prime Minister gi thawong asi Manipur miyambu ikai ba pibani haina MP bimona phangdokrai Manipur miyam gi awaba khangba ngamdaba Assembly ki Speaker amadi former Chief Minister bu ikai khumnadaba Prime Minister gi thawong asi Manipur miyam bu ikai ba pibani Prime Minister Narendra Modi asi BJP khaktagi Prime Minister nate leba pumbagi Prime Minister ni haiba asi masara khangba changi haina Congress ki MP Dr Bimol Akujamna phangdokrai Wafam asi Indian National Congress na leba pumbagi hauna chathariba bot chor gadi chorgi cam kaisamthong SC gi oina hawdopagi thoramda phondokhibani Imphal gi pisum thong oinam lekai ima ireima lerem bisangnendat pangthopa thoram aduda MP bimona hai BJP na luchingba amadi center da leriba lengak asina lebak asigi constitution thugaibigi mathakta democracy bu khongoinare haina mara sikhi Congress na changsileba campaign asi lebak asigi democracy kanaba khongthang amani haina wafam MP asina thamladuna PM Modi na state asida laklamba matamda chahi ani makhai hensilalaba irang asida misi mina amadi asokapan kaya yaukhiba asigi matangda wahai amata palamdaba laibak thibani PM gi wakhalda Manipur haiba state amalai haiba khangsinadabagi thawongni haiki Reliab amadi raspberry fresh loku hidak athingma thamkhrai Lokhuba miyosingda prescribe tawba cup syrup makhal ani Reliab amadi raspberry fresh TR cup syrup yonba amasung sisinaba Manipur lenga ki Directorate of Health Services ki makhada leba Drug Control Administration na athingba thamkhrai State Drug Control as Balation na thokpa chirolamagi matung ina Gujarat ki Sep Pharma Private Limited na saba Reliab amadi Gujarat ki
Redness Pharmaceutical Private Limited na saba Respifresh hariba hidak makhal ani asida hakchang shokningai oba diethylene glycol yawi haibagi wafam Madhya Pradesh lengaki drug testing laboratory Bhopalna report tawba laikhrai hariba hidak makhal asida yawriba diethylene glycol asina miyobagi kidney sokhali masina maram oiraga Relied and Respifresh hariba hidak makhal ani asi state asida yuanba amadi sizinabada athingba asi thambani kanagumana hariba hidak makhal sing asi leirabadi mari lenaba authority da pau piba natraga pisingadabani karigumada state asida leiriba pharmacy singna athingba thamliba hidak makhal ani asi yawbra haibasi su khudaktagi yengshinba horagani haina cherolasina makhatari Prime Minister na lau shingu baga mari lenena lupa koti kuntra manga changna paikadaba tongan ba scheme ani hodokrai Prime Minister Narendra Modi na lau singu bagamari lenena tongan ba scheme ani ngasi hodokrai laumi singi pothok hengar handuna hena sentok lambi lehena bagi pandamda ngasi hodoki ba thorang sing adudi Pradhan Mantri dan Dania Krisi Yosna self reliance in Pravesh Haibasini thorang asi ngasi New Delhi da hodopagi thoranga mari lenena Prime Minister Modi na laumi shinga hakthena unaduna wari sakhi Prime Minister na phongdoki bada sarkar na laumi singi yaifana ba amade lau singu gi lamda mipan tangda bagalunena khungang gi lamda chakwa thorang thabak sing khongjel langsing na bagi damakta thorang sing asi paikapani haiki thorang ani asida lupa koti kuntra manga hena thadagani masigi manungda lupa koti kunmari romna PM dan Dania Krisi Yosna gini lupa koti lising tarama thoina mission for Atta Nivras in Pravesh hariba thorang asigini Thauramgi manung chana ngasi Delhi da pangthokiba PM Dania Krisi Yosna amadi sub reliance in Pravesh ki live telecast tawduna yenghanki amaromda Prime Minister ngasi video conference ki khutangda Orissa gi Sabanpur da lupa koti chama changadaba Equa Park amasung Bhubaneswar da lupa koti humpu changna sagadaba kaithel amasu rep yung tamkhrai Silong da leriba itihasik oraba Redland building thugaibagi thabak lebhanaba governor da taksingkhrai Englising amaga chamapan nifumapan da Manipurgi ningthau Maharaja Buddha Chandraga Manipurgi merger agreement sign tawnakiba Meghalayagi Silong da leriba etihasik oiraba Redland building thugaibagi thabak khudaktagi lephanaba former Minister of State for External Affairs and Education Dr. R.K. Ranjana Manipurgi Governor da memorandum pisinduna taksingkhrai Governor da pisinkiba memorandum aduda yawriba warol singdi maruaina Redland building asi physical structure ama oibata natana Manipur miyamgi collective memory amasung sovereignty transition gi symbol ama oina leribani loinana principal state asibu Indian Union da independence matungda integration tawkibagi maruaiba mafam amasuni maramaduna asigumba itihasik oiba mafam amabu thugaiba habisi ajoba mangsaba amani maramaduna Manipur sarkar gi hiram asida mari leinariba Directorate of Art and Culture amasung implementing agenti oriba development of planning authority ga loinana hiramasi ga governor da khut thingjinduna thugaibagi thorang sing asi lephanbiu heritage preservation norms ki matung ina hariba site asi renovation amasung conservation tawnaba recommend tawiu site asi gi restoration maintain tawnaba architectural integrity amasung historical authenticity ki damakta heritage conservation agency state archive amasung historians singapuna khusamnaduna thabak lokhatbiu loinana mari lenaba law amasung cultural preservation scheme makhada hariba site asi projected heritage landmark ama oina sakhangbiu asigumba itihasik oiba landmark ama preserve tawduna thamba habisi moral duty amani Redland building asi English amaga jamapan nifumapan gi Manipur merger history adugi memorial living ama oina thamnaba warusing yauri Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Arabada maruiba pau amuka hana pizari Delhi da camp tawroba BJP ge MLA sing halaknaba hore popular government ama athubada thamnaba ingi pirakle haina MLA sing na phongdorakli Kuki jo singi oina political solution ama purakpada mateng paunaba Cotuna Meghalayagi CM da taksingkhrai refugee amasung infiltrator anigi marakta chauna khenaba lai haina amesana phongdokhrai Matang asida Loyalam E-PAO na namitangi pau bibil lezare tabili bakhudimapu amuka hina kurumjani